ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯌꯣꯒ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ Am-Istv ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯈ꯭ꯔꯦ꯫ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯥꯕꯨꯡ ꯀꯝꯄꯅꯤꯗ ꯂꯩꯕ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯇꯣꯝꯆꯧ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯋꯥꯡꯒꯤ ꯂꯝꯄꯥꯛꯇ ꯉꯔꯥꯡ ꯂꯥꯏ ꯂꯝ ꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯉꯩ ꯂꯝꯕꯤꯗ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯇꯤꯜꯂꯤꯉꯩ ꯆꯩꯔꯛꯇ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔꯅ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯂꯣꯝ ꯇꯥꯔꯛꯄꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕꯤ ꯅꯨꯄꯤꯃꯆꯥ ꯈꯔꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯂꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤꯃꯆꯥꯁꯤꯡꯗ ꯐꯖꯗꯕ ꯋꯥꯍꯩꯁꯤꯡ ꯍꯥꯏꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯤꯃꯥꯟ ꯇꯧꯔꯛꯇꯨꯅ ꯃꯨꯛꯅꯕ ꯍꯧꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯈꯤ꯫ ꯏꯔꯥꯡ ꯍꯧꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡ ꯂꯪꯁꯤꯜꯂꯛꯄ ꯑꯃꯗꯤ ꯅꯥꯎꯔꯤꯅ ꯄꯨꯂꯤꯁ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫
Malim gi mafam kaya da pangthok na bagum International Yoga Day lishing ani shub na kun ga mga gi thoram ngashi Manipur da su pakshan na pangthokre Sri Sri Radha Govinda Yoga Center Uripo Khoishnam Laikai na Sinduna Center asigi Taramathoirak Shuba International Yoga Day celebration lishing ani shub na kun ga mga Yoga for One Art One Health haiba thim da Uripo Yambem Laikai da leiba Yoga Center da pangthokre thoram adu da center asigi President Maibam Takhelei TH Shelungba amadi CH Birendra na athoiba Lensing oina saru yakibaga loinana yoga shanaroi nupa amadi nupi kyasu saru yaki thauramga mari leinana Sri Sri Radha Govinda Yoga Center Uripo Khoishnam Laikai gi President Maibam Takhe leina yoga mashanagi kanabasi haujikti malim gi mipum khudingmak na khangnare yoga shanabana miyoibagi hakchang amadi wakhal mapum phana ana ayek yaudana thamba ngambata natana punshi nungsang na leiba ngammi haibagi thajaba lei loinana Sri Sri Radha Govinda Yoga Center gi yoga sanaroi singna ngasi phauba state amade national level ki thakta saru yarure makha tanasu malim ki thakta saru yaba ngamnaba honari haina phongdorakle ai bu sibina ai bu support to wiriba ko executive member sing aduga ko gi jogi maru pang sing mayam gina moral support pibi badagi ai no ji hari bathong mayam ni masi mai pa pa gok chamba ngambani haiba si magai thamjage mathangda hoji hari ba yoga haiba si यान फाब पोलमनी अदुना योगी एक्टिविटीज मैम से मसी पांगथोकदा हक्चांग की फिभम इसागी मोरल की फिभम अदुगा आध्यात्मिक की फिभम जे असुकी बति वांग लेबा अदुगा मसी अखोई की मियोब की वा नतना भगवान समम पोलमनी हाइबसे थुंजरगा योगा से मसीदा यामने हेना आईगी वखल थमजरी अदुगा मसीगी मदांगदा चाखन मखोय मयाम society International Day of Yoga Lishingani Shubna Kungamanga Bharat Shwaviman Trust and Patanjali Yoga Shamiti Imphal West na Kakwa Community Hall the Pangthokre Thauram aduda Veteran Army Colonel Haubam Gojendra Singh Oinam Tingyal Gram Panchayat ki Pradhan Thongam Guneshwar Singh Advocate Maibam Nilachandra Singh amasung Jila Parishad Bharat Shwaviman Trust Imphal West District Moirang Them Charan Singh Su Saruyaki Thauram mari leinana wangang kibasingna yoga asi haujikti mine yamna pamnaba masana ama oire masana asi chang naina sanabana hakchang amasung pukning wakhalda kanaba kaya fanghali masigi mathakta punshida tawgadaba amasung tawroidaba sing hena mayek sengna khanghanduna afaba punshi ama oihalli phattaba hainabi kaya thadoktuna afaba lambida laknaba lambishu yoga masana asina oiri haiki Imphal East Yoga Sena Sports Association na Sinduna International Yoga Day Thauram Pangthokre Lining Thau Pangamba Community Hall Kuntrakpam Awang Laikai da Pangthokpa Thauramga mari leinana yoga shanaroi singna yoga gi Mashana Singh demonstration tauki International Yoga Day ga mari leinana Imphal East Yoga Sena Sports Association gi President Maibam Bijoina Imphal East Yoga Sena Sports Association na Sinduna Taramathoirak Shuba International Yoga Day Thauram chahi asigi piriba thim asigi leiriba protocol sing ngakna district asigi yoga shanaroi singna saru yaduna pangthokpani pangthokliba asi association na chahi gi pangthokadaba thauram sing ngakna chatharakpagi saruk ama oina sinbani haina phongdokki International Yoga Day Taramaga Matkoilak Shuba International Yoga Day Imphal East District na Sinjaraga Pangthok Chabani Kunakom Community Hall Ido Bangi Community Hall sida masi ngasigi theme masi khoi yoga for art one art one men haidana khoi pangthok ke theme masida khoina sumba function asi tawjabani theme sigi matungina khoina mai piriba protocol sida khoina function asi pangthok charaga matam gi laiba sei gi laiba program sing asi apui pangthok pangamna ba na aniyak subu aina pangthok chabani Wang Matava Youth Club Thawbal District Table Tennis Association Serind Yoga Center Thawbal Khetrilikai Thawbal Wang Mataba Yoga Center na punna sinduna Thawbal Wang Mataba da leiba Thawbal District Table Tennis Indoor Hall da
thauram pangthokhi. Department of Urology RIMS ki former head of department senior urologist Professor Rajendra Sinha, retired chief medical officer Imphal East Dr. Khetrimayum Manglem Singh, Sai NERC Thakiel Imphal ki retired assistant director K Michael Singh, Wang Matava Youth Club Thoubal ki president retired MCS TH Guni Singna Athoiba Mithung Sing Oina Saruk Yaduna Pangthokiba Thoram Aduda Yoga Master and Inaucha Devina Luchingduna Yoga gi demonstration kaya utke Professor Rajendra Sinam nasu yoga gi matangda wafam kaya thamke Thoram ga mari leinana TDTTA gi Secretary Dr. AK Brozenna Yoga de Ashigi Ashina lakpada iramdam ashida leiriba mipum khudimak hakchang phanabagi lambida chatlasi aikhoi pumba yoga sanaduna hakchang phananaba hotnarashi haina phongdokhe yoga gi kanabasi prithivida leiriba mipum khudimakta health and wellness ki theme da pangthokchariba yoga gi kanabasi pibagi message ma pibaga loinana hairiba function ase pangthokchabani masida lakpiriba yoga bu pamjariba mayamna ngasigi numit asidagi akhoi hakchang phana thamsi haiba wakhalon si ka loinana yoga si nongmata tangai phadana sanadaba yadaba physical activity magi paramo ina laurakanda akhoi yamna puchi sangba ama oidana yamna sustainable life ama oi ni haiba si ga loinana chinjaba adugumlaba program ne haidana akhoi media gi through the thamjari Evergreen Flower School Thoubal nasu International Yoga Day gi thoram ngasi school asigi complex ta mahairoi kya na saru yaduna pangthokre school asigi retired headmaster Dr. O Ibo Pisak headmaster TH Chandra amadi retired head pandit H Ibohol Singh na athoi bamithong Singh oiduna haudokiba thoram aduda school asigi assistant teacher and Amarjit na yoga instructor oiduna mahairoi Singh gi oiba yoga demonstration utke school asigi headmaster TH Chandra na chahi amagi oina June kun mathoi asida Kalin gi khwaidigi saba numit haibadu oire numit asida ge tapna ingthaba hauраklagani numit asi khwaidigi phaba numit ama oina UN Assembly na pass tawduna haukiba chahi 2015 dagi International Yoga Day asi pangthoktuna lakli school asigi oina su yoga class asi pangthokliba maramna malim gi mafam pumbada pangthoknabagum school asida su pangthokpani haina phongdokhe So listening ani tara bangadagi hoguna asugumba international yoga day se UN assembly ka pass tawduna ngasi phawda tara madharap suba ngasina adugumba international yoga day malem ne pom kudimakta bharat ne pom kudimakta pangthoi ko aduna loina adugi saruk yabo ina ko school sikisu ngasimak pangthoi Paugi marak thana timber bre amatang lausari Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Comet has done it again in NEET UG 2025. A regular student of Comet scoring 579 out of 720. NEET UG 2025 ki All India rank 3706 state ki oina state topper oiba ngamjaki Comet ki oja sing na handaki NEET ki preparation tawda yamna help tawbiki oja sing yamna friendly oi wari sanawa khotpa yamna ngai question hangba chatba khotba da kem panba leitaw Comet se adum Manipur ki oina leriba institute myam sidagi top pe mock test series na ingona help yam tawgi chapter ama pare chapter dugi khangdaba kari da leri aduga karam na kawgre aduga karam na focus area no aibdo aduga test sidagi maroi na khangma oja sing na piriba kanal sing lahu na ba future experience sing na recommend tawni Comet, where excelling is the way of life. Enroll today, shine tomorrow. I handle 2025 ki state topper oina tawa ngamjare sida aina masida tamakan sida
ꯃꯤꯁꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯍꯦꯜꯞ ꯇꯧꯕꯤꯈꯤ ꯅꯤꯠꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯠꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯑꯗꯨꯒ ꯅꯤꯠꯁꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝꯁꯤ ꯀꯃꯥꯏꯅ ꯊꯥꯒꯗꯒꯦ ꯃꯥꯒꯤ ꯇꯦꯛꯅꯤꯛ ꯀꯔꯤ ꯀꯔꯥ ꯂꯩꯕꯁꯤꯡ ꯑꯗꯨꯒ ꯃꯥ ꯈꯪꯗꯕꯁꯤꯡ ꯇꯥꯛꯄꯤꯕ ꯑꯁꯤꯅꯆꯤꯡꯕꯗ ꯃꯤꯁꯤꯅ ꯍꯦꯜꯞ ꯌꯥꯝ ꯇꯧꯏ ꯅꯤꯠꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯃꯤꯁꯤꯗ ꯂꯩꯔꯤꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯃꯤꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯥꯒꯤ ꯃꯒꯨꯟꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯤꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗ ꯌꯥꯎꯔꯒ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯒꯦ Admission open. Rich College, Rich Roof Building, Metro Imphal, BA 2025-2026. Aikoina pizariba courses singdi English Education, Sociology, Psychology, amadi Political Science ni. Program asibu enroll tauba ahanba student tarada free admission gi khudongchaba pizari. Interested oiba student amadi parents singna makhada pizariba number natraga college ki working hours da lakpiba yagani 9233287833. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅ ꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯄꯤꯗꯣꯟ ꯀꯞ ꯁꯤꯔꯞ Hi friends, adomna gari thau hapam matamdadi afaba thau hamna bone. Adongi khwaidagi maru oriba liver gi damuktadi kari section thorang lobiri. Novocam Health Care gi original lipsa 5G na adongi liver buson badagi ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novocam Healthcare na sajaba original lipsep 5G ahum lawbada coffee cup ama free da hapjari. Handaki lakadoriba NEET exam 2025-26 Red Mind Institute kasamba thiam na kai manung da leiba coaching center asida pamangi jahi ke ata NEET ki qualified weba satra kya puthokha ba ojasin subject sing adudi physics chemistry biology amadi maths ni CBSE amadi council class 11 amadi GRP class starting from 23rd June. Break matung amuka hana taram nokchari makha taba pauda Bishnupur Municipal Council na susinduna council adugi conference hall da malim gi yoga numit ki thoram pangthokre thoram aduda Bishnupur Municipal Council gi caretaker chairperson Laishram Maniyai manalu chingduna pangthokiba thoram aduda council adugi caretakers council sing members sing amadi staff sing su saruk yakhe Disabled gi children home ama oiriba Manihar School nasu Taramathoi Shuba International Yoga Day gi thoram ngasi Thobal Wang matabada leiba home ashigi complex da pangthokre Development for Women's Program Center Thobal na sindona pangthokiba thoram aduga mari leinana DWPC Thobal gi Secretary AK Nandarani na Ministry of Social Justice and Empowerment gi makhada chalairiba Disabled singi oiba school asida routine class ama oina yoga ashi takpiri ngasi International Yoga Day na lakpada school ashinasu saruya zabani haina fungdorakli Ado school asigi angang jingje koigi masa mau phana thamna bagi damakta yoga je koi class oina chu tawjai ngasi ju international gi oiba thoram asida angang jingje saru ya hanjari Loshilakpada maroiba pausing amuka hana pizari Hazadaba wahay wata nganglami haibagi wahawdagi mayang Imphal da irang hawkre. Amadi malimgi yoga numit ki thoram pakshan na pangthokre. Hausi Pabgi na Am-Istv na pizza ba Manipuri pausing matang solution jari. Meding tabiram liba pumna magpu amukahana kurun jari.